ꯃꯁꯤꯁꯨ ꯇꯝꯁꯤꯟꯕ ꯌꯥꯔꯕ ꯋꯥꯔꯤ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯇꯦꯟꯇꯛꯄ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯃꯔꯤꯈꯛꯅ ꯍꯞꯇꯥ ꯑꯃꯗꯪ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯂꯥꯏ ꯅꯤꯡꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯀꯦꯟꯗꯜ ꯑꯃꯁꯨ ꯊꯥꯜꯂꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯙ꯭ꯌꯥꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕꯅꯤ ꯈꯟꯗꯨꯅ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯏ ꯅꯤꯡꯉꯛꯄꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯠꯊꯣꯛꯈꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯀꯦꯟꯗꯜꯁꯤꯗꯤ ꯃꯨꯠꯈ꯭ꯔꯦ"꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯑꯩꯈꯣꯏ ꯋꯥ ꯑꯃꯇ ꯉꯥꯡꯅꯔꯣꯏꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯋꯥ ꯉꯥꯡꯉꯛꯏꯕꯅꯣ"꯫ ꯑꯍꯨꯝꯁꯨꯕ ꯃꯤꯑꯣꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯗꯃꯛ ꯅꯕꯥꯅꯤꯅ ꯋꯥꯔꯤ ꯉꯥꯡꯅꯔꯤꯕꯅꯣ"꯫ ꯃꯔꯤꯁꯨꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯂꯣꯏꯅ ꯋꯥꯔꯤ ꯉꯥꯡꯅꯔꯦ, ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯁꯦ ꯑꯩ ꯏꯊꯣꯝꯇꯅꯤ"꯫ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯔꯝ ꯑꯃꯃꯝ ꯄꯨꯊꯣꯔꯛꯇꯨꯅ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯋꯥꯁꯤꯡ ꯑꯗꯨ ꯉꯥꯡꯊꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯕꯗꯨ ꯈꯟꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯃꯔꯤꯗꯨ ꯅꯠꯇꯕ ꯑꯍꯜ ꯑꯣꯏꯔꯕ, ꯒ꯭ꯌꯥꯟ ꯂꯩꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯑꯁꯤꯡꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯇꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯅꯗꯨꯅ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯇꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯈꯤ꯫ ꯋꯥꯈꯜ ꯈꯟꯊꯗꯅ ꯑꯍꯦꯟꯕ ꯆꯥꯡꯗ ꯋꯥ ꯉꯥꯡꯕꯅ ꯀꯣꯟꯅꯊꯪꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯅꯪꯒꯅꯤ꯫ ꯑꯁꯤꯡꯕ ꯃꯤꯑꯣꯏꯗꯤ ꯃꯤ ꯑꯃꯅ ꯍꯦꯛ ꯍꯪꯉꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯗ ꯑꯔꯦꯝꯕꯗ ꯄꯥꯎꯇꯥꯛ ꯄꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯁꯤꯡꯕ ꯃꯤꯅ ꯈꯜꯂꯤ, ꯍꯪꯉꯛꯇꯕꯤꯗ ꯄꯤꯔꯨꯕ ꯄꯥꯎꯇꯥꯛꯇꯤ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯑꯔꯦꯝꯕꯗ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯄꯤꯔꯨꯕ ꯇꯥꯔꯒꯁꯨ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯧꯑꯣꯏꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗ ꯊꯣꯛꯂꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯗꯨ ꯈꯪꯗꯅ ꯍꯥꯟꯅ ꯇꯥꯛꯁꯤꯟꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯅ ꯑꯋꯥꯕꯗꯨ ꯇꯝꯃꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯗꯤ ꯋꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯕ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕꯤꯔꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯄꯨꯔꯝꯕ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩ ꯀꯣꯛꯏ ꯃꯈꯣꯏꯅ ꯈꯟꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯄ ꯇꯝꯂꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯍꯪꯉꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯊꯣꯛꯂꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫